Tamjari, ISTV News Bank Tabriba Puno Putaram Noxeri, Haujan with the Muribu Lobisi. International Human Rights Day Gitorum, Nasi Manipuri Mafum Gada, Paksana, Pantona Kray. Haujipau Sandono Pizri. Nasi Pitribigate Mafum the Pantok Nabugum, Manipuri suit, Tongan organization Kiana Sinduna, International Human Rights Day Gitorum, Paksana Pantona Kray. Taromasi Serap Court Complex, Manipur Press Club Amadi, Manipur University Center for Human Rights Ki Office, Wankai Tangabat Mapal Leba Human Rights Initiative Ki Office da Taromasi Pangtoki. Taromadu da Manipur Human Rights Commission Ki member Nongyai, All India Radio and Palge Editor Oramba Bibi Sharma, Human Rights Initiative Ki Acting Chairman Wairatan, Human Rights Initiative Executive Director Jay Kumar Singba Mukiana Sarugaki, Jay Kumar Hakibada, Manipuri Hingliba. Misam Prajakaya Yang Badadi Mi Malagasu Pumum Tokpa Hakti Nasi Pabum Pumpana Pambungamdri Ana Layang Taknaba Apabai Sing Mahi Tampam Ambi Tongamadi Hingbugi Lambi Kongaunova Kayana Saina Kya Piri Human Rights Initiative Na Myoibagi Hakidamakta Sangsin Bayaba Kongjang Kya Sangsingani Haike Akuni Yang Badadi Mi Manba Algo Tasin Akoy Atikari Matang the Kanarugadi Tasin Namasi Akoi Bevatabum talked of Sakati Bevatabum talked of Mira Mamma have to quick way Madam di Akoy seeing Sagi Anala and Yakuiba Atikar entitlements in J. Kanagumas Mura Toki Bakanda, Akon Kanjan Dana, Nadaka Karim the Tawum Dana, Akon Yamas Home Mim or Pose, Masi Human Initiative Na, Masigi Miamda, Tonalin Jen Pangala to Hapsabagi, Madugi Ayapa of the PJD. Inform Municipal Council Gi, what number Nepalge Councillor W. Tikengi, Kangabam Nakaida da hand grenade ama ngaseu angan bada leram badage police na aswangam yaudana lokat khre amarom da pasu police station gi manung senba awang khunau gi gokul chan high school me ada lambi gi nakal da id bomb ama leram ba thengna badage taranipal suba Sikh regiment ki bomb squad amadi Manipur police ki apun ba kangbu amana aswangam yaudana lokthokre hari hauze pawgi maktana tema brematang lominese breaking matungda amukan taram noksri Moreda Guest House amadi Indo Myanmar bus parking sananaba Fivam Works Minister Dr. K. Sretan Kumar na yingsinkre Kongsada da Sandel gi MLA Nunglul Victor Transport Secretary Director PWD gi Additional Chief Engineer Ten Bayawna ate official kyana surga ki Kongsada duga mari lenena minister na haikibada Asian Highway number 1 haina khangriba Imphal More lambi asi lakliba February thada mapung phana loisina papamdan thamle Indo Myanmar bus service laigada maramna Hauzik Moreda Tata Somagi parking Oriba Mafamasi Tankai Ama Indo Myanmar bus ki parking Oinaba Chief Minister ga Tanaraga Sengwalagani Haiki Magna Moregi Lambitongi Fivam Kyasu Yangsin ki Moreda PWD gi guest house Saribugi Fivam Yangsin Bigalunena Atuba Matamda Loisinaba official sing the Kangan ki Kongset Aduna Sandel Mini Secretariat ki Fivam Su Yangsin ki Palel Dagina Sandel Amasung Sapi Karungi Lambiasi Biarona Same Libasida Development Lake Lambi si akoi Palel to Sandel si 18 km ni adu masidagi na sakpi karong bo si biaro na pai biaro ke kambu do ko na sumoi da hai ram nasi si akoi moi de semjen ba ba semjen lo hai da moi da buzu sanction lai da sanction lai da su moi akoi ki portfolio ba kai bu sidi moi ki capacity within their capacity number adu ko na ro moi kar di sem adu yam kan satisfactory wo dinate maruina ko na Mini Secretary, Masigi si akoi yang tuna sangana mo yang kano kono ri, madu multi-purpose schools, masi makatang ay sila, nasi akoi nahamong lakad ang yun mo yang kana akoi suri, flooring si katang ay, nasi akoi December na lusina na ba na kana target to. Sandal District Sports Complex Sangwat Sagarpagi Tabak Sataribasi Atuba Matam Sarkana Miyang Sangbiduna Luisin Bio Haina Sandal gi MLA Nungul Victor na Pawmi Sing Fondokre Sport Complex asigi Fibamasi Yamna Patre Sahi Mangagi Mamangdagi Saba Horoktuna Lupa Crore Kaya Sankrabasu Hauzik Pawba Luisin na Tamlibasi Karigino Atuba Matam da Luisin Bio Haike Sandal gi Sports Complex ki Fibam Dosini Masi Haukiba Sahi Mari Manga Pazale Aduga Hauzik Pawba Masi Luisin Bio Span Thamai Asi MDS ki pakhadak suki ba porne ada atai singdi indoor stadium de hostel mayam se lore ado sports complex gallery ga internal drain puna maksing se kalam ta pabi dre aduna masi matang se ai yam nungai jadre aduna concern agency na athu bi de masi parak se government su masi athu bi de masi lusan na ma haina ai masi plus mo yam da ina hajre
Imphal East Police Commando na satkiba tang tareta KCP Tonganba Group ki miyoni sangai fatigi fare hari makoi singa dudi ke basinta singa sei ni phumathoi apuba pakka amasung oinam sanatomba sei ni phumari langthabal mantri khong mailikai dagini amolom da satkiba tang Nepal gi nungthil pung mari rom taba matamda Khurai Popular High School crossing dagi KYKL MDF ki miyoyama fare hari parba miyoy dudi Asem Ramesor alias Kangba sei ni phumathoi apuba lekhidaba ibol singa Kaisampat Sega Road Zelaler Tagini Maundagi .38 ki pistol ama kapayariba Maru Nepal ga konana fangle haina Infalis SP na thadropa cherolamana khanglali hauji pawi martana tenba break amom kalumina kise break matungda amuk sona taram noksri Pradhan Singh mathakta KCP MC na thabak paikhatpa hore haina Lofasigi Information and Publicity Secretary Paikhomba Maitei na thadropa cherolamana khanglali Serol sina makhata na fongdrokpada NREGS ki makhada sinmiyamagi khusumanasi nongmada lupasama yankai humdoi saduna nimit chamani thabak suan gadabada Pradhan Singh na nimit yankai ni jila parisad Singh na nimit kunga mangani amasung MLA Singh na nimit kunga mangani yenakhiduna miyabu nimut nipuni khak tabak piri hairi nimit nepuni tabak tohalaga nimit tarani khake honorarium piba yauri asigumba kaya sing asidagi lovasina tabak paikhatpa hore hairi Yankai Mapal Suba National School Games 2013 Amadi Sahi Taramapan Makhagi Nupa Macha Singh amasung Nupi Macha Singh National Sempraktakro Championship ngasidagi Kumalampak Indoor Stadium da Manipur Sarkar ki Department of Youth Affairs and Sports na sinduna hokre haudobagi thoramda Parliamentary Secretary MP Tribira Yaski Commissioner RK Nimai yauna official kyana sarugaki Sempraktakro Championship asida state tarani thoina sarugyari Commissioner RK Nimai na haikibada Asiguma National School Games Manipur da pangthokpa phangbasi laibak fabani Manipur ge sanori singi hauji leiriba fibam asidagi hena fagal haningi haiki MP Tribira na phongdok khibda mi amagi career sem naba honabada sana khonaba haibisisu asobo lambi ama oire lamdam asigi sanori singna Olympic Games da medal lonaba honasi haiki Khwaramani ima kaitel da popom phamlibi singda piriba bandor license singa susinana pungne funifal ki manungda po jonaba Imphal Municipal Council ge chairperson e nimaina thadropa cherolamana khangrali bandor license ka sanaba maungda po sai yondrabadi municipal law gi matung ina thabak paikhalak pagalwena makhoi ge license notice pidana kakpayai hairi Khwarman ima kaitel ahum asi lam koiba singi pungning singsinpam opham amani kaitel ahum amadi temporary market ta ain kaibam ongda popham phamdanaba khangalakli Manipur ki afaspa loktho haiduna iromchanu Sarmilana sai tarahundoi hena sara henduna khongjang sangsinuna lakli Sarmila kanba lufna maki khongjangbu sogatuna khudang sara henba sai manga mapung pharakpagi thorom ngasi kaisampat jumjaw lainbi community hall fangthokre taromadu retired judge Session Judge C. Upendra Sarmila Kanba Lufki co-convener Soibam Momolaima Amadi UPF ke President BM Yaimasa Surgaki Imaiben Kya Surgaki ba Toromadu da Wangang Kibasingna Myoibagi Hak Kongao Nabasi Malimgi Oina Yadaba Ongni Manipur Laiba Praja Singi Fongam Toba Hak Sing Fangdana Awasai Thinkaya Mayok Nari Haina Fongdonaki Nipko ke President Sunil Karamna Manipur da Afaspa Thamlakpa amadi Sarmilana sai tarahundoi hena sara henwi khongjang sangsilakpagi matangda marik sumba wafam fongdokhe adu national human rights commission ni yoi sisi laakana makhona report manipur ki mayam sisi lawi khongali matungda karamba makhali Sarmila si sangan yai yai haina manipur ai leriba nadu manipur government se parak dinata kali itu Sarmila unani no national human rights commission Unawi ya ni kuri mo loina rai mo ni thi si ka no hai na angang ga e si tam do na tamami ni Mahiroi Singna ahangma matamda lairik pabagi hainabi thamduna matik sabami amamam oinaba honagadabani haina PICD gi minister I Hemocendrana ngasi singjamai parking de leba educational guide center nauna amuk thabak toba honbagi thoramda haikre taramadu da father of social worker
TS Iboema Educational Guide Center के President and Nausa Yauna Muykiana Surgaki Wangang Kibasina Fondona Kibada Matamama Educational Guide Center Asida Pangtolamba Tabak Torom Singadu Kudong Sada Banamaram Oiduna Lep Lurabasu Makatana Amu Pangtok Naba Wanaminasi Haiba from Sing Pondonaki Minister Hemosandrona Makatana Haikibada Library Haibasi Hausiki Matamda Miam the Kanaba Piba Sobama Famamani Manadaba Madi Kenaba Tamdana Ekoipuna Honamiduna Sokapa Lambita Sanction Minasi Maduda Maki Maikegi Pangwa Mating Pangani Haike Development issue, library same issue, lambi thong same anything, since I masak talk of potra. I should masak talk of potra to news. Loisalakpada ngasi muru baw amukan pijri International Human Rights Day gi thorom ngasi Manipur gi mafum kya da paksana pangthona khre ISTV News Bank tabri puno po amukana